Akashvani Imphal gi Manipuri Wari Watai thorum sibu tabiriba singbu taramna oksari wari sajagadori basi Meeoibana Khanbagi Wangmada Generative AI na Mateng Pangba haidib hiram sidani ngasigi wari watai sida saruk yabina bagidamakta laibiriba sing amutang saktak charake ahanbada aigi hekiyat thangbada phambiriba National Institute of Electronics amadi Information Technology NIELIT akampat Imphal gi guest faculty wina laibiribi Karuna Wangkhem Thagatsari Akashvani Imphal gi tabiriba miyam khudima khurumjari aduga aigi Anishuba Yethangbada Laibiribasina Akashvani Imphal gi program executive wina laibiriba Raichanda Chingtham Thagatsari Guna aduga isamak Longjam Gunachandra ngasigi wari watai si haudoknaba tanjaduma lominarase Meeoibana Khanbagi Wangmada Generative AI na Mateng Pangba hairiba hiramsida wari saba nungaina bagidamakta ahanbada oza Karuna dagi AI haibasina karino duga generative AI gi matangda mayamna isamchamba mi mana karinena khanba yabagi habadu gyan taba yabse karinena khanba ya hadu dudagi hekta horase AI artificial intelligence hairiba potse karino hairagadi Meeoibana lairiba wakhan amana khanba ngamibagi sumaina machine amada haina koina samna haragadi computer da wakhan khanba ngambagi power piriba capability sibu AI haraga khangnai the AI hariba sida yamna chawrapna yengba matamda ani thokna khaidokpa yai discriminative haiba mane generative haiba mane discriminative sida na khoina kaidoge haragadi pot mayam pishalani mauna tambirani si sini ko na pishalani adukanda aina question ama hanga kanda si kamaina tara ino hanga kana adubu discriminative kaweba aduga guchiki use tawriba generative AI samna gen AI harisina mu karino haragadi ngasaina question pira kanda khoina answer amasu hangambani dana takpa ma yawramidana hujikna already pisan graba data mayam dudagi okay anauba ma pira o anauba ma semaga pira o anauba se kai oibe yage haragadi text oibe yai image oibe yai video oibe yai audio oibe yai machine exactly gen AI haragadi adu oza akhuna AI artificial intelligence la kusidi akhuna thengnajabada yam khar kuire aduga hojik ki mirol singsina thaba matarakusu artificial intelligence adagi thaba matarakusu khoi generative AI gi masigi tool sing sina ba khotna basina mayam ma khak leire aduna artificial intelligence matokram na hawi aduga artificial intelligence na chaiba khongsa sina ngasi aikoina common man ama oina haidi akoi isamukna ngasagi gen AI gi tool lamji sinarakanda laibagi sigi masigi peratse masigi samlapa waham kitin thambiyo okay gen AI haisi he horakpada hekta gen AI na horakpadi natte 1950s tagina 2000s phau sida khoina kai oina leiramgi haragadi yamna samna mathematical formula oina leiramgadoineba sida yamna popular oiba maths ki formula haragadi Markov chain ana ma leiri Markov chain sida kai dawgadoino haragadi for example hayeng se nong chugadra churoidra ngasi di nong chui hayeng se nong chugadra churoidra ngasi nong chui chu de hayeng se nong chugadra sigumba smaina hayeng nong chugadra churoidra haibagi puthokna ba hotna ba matamda probability darkar oi aduga kaida depend tawrino na Markov chain sina kai haramge haragadi past ta yengbagi mahutta future haibase present ta depend tawi si smaina prediction ase hanadagi leira aba potne sumaina predict tawba ngambagi capacity se 1950s sai 2000s phau sida sum sijinarakanda sum mathematical oina chawkhala e sumaina chawkhalak pasidagi 2014 sida Ian Goodfellow habanu pasina GAN Generative Adversarial Network sana maputhu eba sidana kaidoge haragadi masina ngasai haijagiba discriminative haibamne generative haibamne panjagi dana sigi ani simana kaidohange haragadi competition oina tawhalleba competition kamaina tawhange da forger haibamne adegidi detective haibamne forger sina kaino haragadi semaga chatkadoineba adukanda detective sina magisi chummibra lalibra check tor chatoineba haidi example amoina pankanda aina sumaina haireba system sida nang cat ki picture ama sema on cat ki picture se forger sina sema kadoineba cat se makhong ani khatang palaga sema ena khallaseba adei hujiki detective to na makai tawlaki hargadi cat ti aigi data gi matung inadi makhong ani pande makhong mari pali adei hujiki forger sina amuk semuraneba cat se makhong mari palaga mai tawdana GAN hai sina gen AI gi han ba foundation jidi GAN hariba 2014 gi sida sem gi baneba steki sum la aga mok akoina kai daraki hargadi 2017 sida transformers haiba pura heta ground breaking haine
ꯍꯥꯏꯅꯩ ꯀꯣ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯒ꯭ꯔꯥꯎꯟ ꯕ꯭ꯔꯦꯀꯤꯡ introduction ama tawreba transformer haragadi ngasai di data singsi amamamtang check tawraga chatlam bani dana transformer sidana ama khatang dei check edobagi check tawdoino matam kaidobagi manghan gadoino pull up na amu khatang da parallelly chatsi and harakadoine yamna popular oiba haragadi transformer da BERT ana leiriba BERT ana sisina bidirectional encoder representations from transformer habaneba hadi bidirectional hai tardi ai somdagi laktaragadi atopa side tudagi su laktaragadi thujalakani dana ko lambi se tenjalakani dana sumain tawdana like yam samna haragadi BERTs ki example is maina pibe yai adaidi sum lakpadagi di 2020 sida amuk hena huji popular oiriba GPT hariba se generative pre-trained transformer haisila eba generative pre-trained transformer sida na mukai tawrake hadi LLM and large language models and akoina ngangnariba language se ading language khudingmaki mawong mataw loin khetnei dana ko language si magi language imitate tawrakanda hujiki model mayam sina dataset yamna chawba dataset si use tawrakanda pura oina anoba generate tawba ngambagi normal conversation tawba ngambagi power se lakreba adudagi demo 2022 da yorakpa matam da stable diffusion na ngasai gai di text khatang generate tawba ngamambani dana ko GPT bausidadi adugadi stable diffusion sidana mo ngasai gi get generate taw haibada noise khara yauri dana get si get malaktaba mujeksu tum thengna biramni AI na generate tawba potni haidi khud ki mahuta khonga hapchalakba adum generate tawba thengnai dana ko sigumba si kanada ba natraga noise hai tare ko khoi technical dadi noise sing si sum lawthoga refine tawra kanda diffuse tawra stable amada puthorpa ngambaduna stable diffusion ko shi bauni hujiki oina leiriba journey hairagati gen AI ki ngasai gi AI gi lakiba journey gi matang da zo haibire aduga ngasi gi thamjariba akoina neinajariba hiramse siga mari leinana haidare Meeoibana Khanbagi Wangmada Generative AI na Mateng Pangba haibni khoni ngasi wari sajarise aduda haujiksida haidare generative AI se akoina sum ubada ChatGPT gumba adagi content creation tobagi khotpagi adugumba mayam bu tanare taseng namak akoina generative AI na Meeoibada Mateng Pangduri se karamba mong dono aduga kari masigi mong matawse kamai leige haido adui matang so ja kitang panbi generative AI se industry makhal da hapaga sijinaba matamda kanaba oina lawragadi kanaba ngaktani yam chauna sijinaba yaba haragadi healthcare industry sidadi phajana sijinaba yaena aina su lawjai mi myamna su yanaba potne masise the healthcare gi aina example ama lawjau haragadi koina hoji lungs ki disease ama leire na khalase lungs ki disease se tammi ba oiba yai doctor masa bawda su anaba khuding maksi thingnabadi natteba aduda hoji kamaina tamgadage almost supang phangdaba hadi akhoi gi syllabus ta haragadi angangi syllabus gumbadadi already generated leiraba hanagi leiraba mayam da tammini dana medical gumba field sidadi ethical reason na oiba ya experiment tawba yada ba pot mayam leiri dana ko an experiment tawba yada ba simulation oina sijina gada ba pot mayam sidadi sigi gen AI sina yam kana neba yam maru oina pallaba da ngasai lungs disease aina panjagi baduda pulmonary edema gi makhon na kamaina tholakani moigi sound si taba matam da khangaduri ni dana ko pneumonia gi na kamain tawi bronchitis ki na kamain tawi asthma na ba magina sound ji moigi lungs taba matam da kamaina tawi sigumba mayam se mana generate tawhalakanda tamhanba yari aduduna doctor du su khanghauragani mana masagi ki direct patient ama thengnarudraga su mana khangadoini okay sigi makhon sina sigi anaba sini haba anau basu research da yamna popular oidaba haigadra natraga yamna rare disease kaina yam leiri dana ko sigumba mayam sisu mana adugi mong mataw de report mayam du dagi generate tawhalba yaiba sima yamna industry da power healthcare industry ma aduga aina yamna important oy aduga yamna kanagadra na khanjaba field amadi finance tani finance da huji stock market haraga mi miyam paisa thadana investment hai tari paisa yamna thadana ba thadari ne paisa mayam sida mangba su mayam amni dagi kanaba su mayam amni ada mangba hai si mi khara di ai ji mangba gi effort to bangam da mi khara su leiri dana aduduna gen AI sina data do pura oina generate to holaga masagi leijaba data na ta pura oina synthetic data financial data si create to kanda kai risks lakpa yai sigidan tawrakanda na kamaina risks handle tawgani haiba modeling khara leiri dana ko moigi su moigi field da aduduna financial sida su yamna kanaga dana khali aduga yamna hujik sinariba trading ana leiriba pot sida su mana algorithms mayam apply tawraga ai sidagi kayam hena tongba yai kayamna generate tawhanba yai finance sida su yamna gen AI sina kana ba pini na thajaba le guna tuitar di ngasai ke khoina ChatGPT haro natra khoina ChatGPT da khoina hangiba question sing
say like akoina ngasai essay ma irau natraga ngasai ozana panbibada akoigi stock market ta akoi trading tawda ngasai akoi script ama risk modeling gi matang su kar pangre hoi adu main tawna ngasai gi finance ki matang da lakmu tam da su hari company me khakse masi within the 6 months mas up oigadra down oigadra habi simak ozana takpi se madumak ngasai authenticity ba dhaka lai haibane natraja authenticity sidi apply tawragadi hoi sizinaba yarabra yadabra haisi direct mana asengba data natabanina direct sizinaba yabra hairagadi yaroiduineba aduduna refine tawba tawraga akhoi su input gen ai da khatang nang adum tawra layu haibadi yaba pot nate hana already lairaba data sing information sing haidare adududi already data set mayam city lairabane ba mangonda laiba mayam dudagi neba mana generate tawra issue anoba content oina tungda lakadaba singidi adum hanagi information singduna aduda rely tawraga adum satpadi yaroi adi magi accuracy ma lakba kanda kadai bo yona chama da chama mse thajaba yarabra habagi wahangse si lakba kanda di kamaina koina gen ai na pirakpa potse adum thajaba yabagi potu lairabra habadu 100% thajaba yai hairagadi haiziningde idi kaigino hairagadi yamge na yamaba 99% si ba yam na launayeba model amagi duga model amana 99% yawi hai taragadi hai magi data do kitang bias oiramoidra happy ba data duna lalamagadi natraga already achung bangakta yawramagadi kamai tawba aranbagi ma tamamdragadi kamai tawgani sigumbagi pot leibanina 100% authenticity leibra hairagadi ma leite kamaina detect tawni hairagadi method mayam leigre aigi sigi data se chumna chatlibra pira iba pot se enga sa haijagi badune ket ama pira akanda ket to makhong mari pandabida makhong ani khatang palagadi ket to maybe cartoon oina dishina giba yai but aseng ba ket ni haibadi yaroi doini dana ko sisina magi authenticity di 100% oite na lo uzaji da ai wafu tang ai thamjauge jiki bayam ne am kanna popular oriba khoi gi chat gpt sida koina research paper ma natragana akoigi 1 pages or 2 pages ki data am khak akoina process ta hola matung da madu akoina mu lakthu okanda masi akoigi plagiarism gi haibje batare masi mi amana hana sizina garba natraga masi sizina driba haibigi question je masi adum ngasai ozawina akoigi nalita kaida research to buda natraga ozawina akoigi gen ai si maramda akoi thijin bada ngasai adum thengna peba habidi keno ki question of plagiarism je haidi akoina data aduma generate tong matam da research paper da chalong hapjin gi matam da atopa system amana haije batale haidi plagiarism gi su software memam leidra gen ai na si identify to bungam gadra hebo adu ngam gadra gen ai sina gen ai sijinaraga plagiarism check tobusu yaga doineba ma masa sida pura plagiarism free oira bra hairaga su oidrieba refine tawraga ma su refine tawraga ngasai forger and detective tawraga lakpanina ma masa maksu plagiarism free oideba pulap aina hoji paper am ihale 2 page haira sine 2 page ki paper am ihangiba matamda plagiarism se pura oina free oira bra hairaga 100% free di su oiroeba aduga hojiki ngasai hujikan gi authenticate adagi turn it in kind software leiriba moisina mo plagiarism se like awang ba thak ki oina puthokpa ngamme ba masi kayamna karai dagi lokhatubanu haibasi haiba ngamme ba si da anoba problem amuk la isina ai detected haiba level am su puthor iba plagiarism khatangi problem na teba ngasai gen ai na puthor abani na plagiarism se handara enak su lawrase ba hanju handai plagiarism se pulap oina chabak lakpa na tamni plagiarism asida bu chabak oina siluba du plagiarism haibo ani kitang hep sengdo ki da plagiarism phaba ngamoidoi ne ba phaba ngamdaba sida mo handak na kaidorke kanda ai ni iraga mina ibana tab ai na generate tawbani ne haibagi sigi software khara tangba khara advance oiba software gi sinadi masigi potse mi amana irakpani ai ni irakpani haibasi detect tawba ngamdoineba adutuna humanize taw kaina sigi term se pura oina new word amoina english ki word oina humanize haiba term se bukla ineba mani ai ni irakpa potse asisidi ai na pirakpa pura mangre adutuna humanize taw tho u kaina gane sigi term se lakadoineba yamna marik chumna za thambire gunna mamang da ina gpt da akogi wahang ma hanga kanda data khara se akogi generate tawebo hariba data si aida generate tawbuduga aigi friend amana generate tawbuduga data ani se khenai almost manai but ngasagi kenaba makundum yawe aduna ozadagi akhona khangjeningi se gen ai gi tool sam khak akhona seasonare yakhudamuda chat gpt haro natraga atopa perplexity haro am bakhat mayam leibusida akhona sina matam sida magi akhogi wahang hangbagi model se aidi prompting to go kaina mayam so happy hani admasi akhona wahang hangbagi model se
मसीदसु नु मागी ngasa answer si data si atotopa site gi lokhalapagi mong leibra natraga masi akaknaba software dugi magi version gi matung ponbra animak ta depend torakani haidi ahambagi sarna haibigiba prompting haibam word ama pangi ko sida question ji kamaina hange aina sumaina mingonda chak charaba na hangu taragadi chak chare khatang khumak pasu yaiba nang kai chara la e hai taragadi maybe ma chak chadraga su ma atopa chapo charamba yaidana ko sumain tawdana question hangbagi pura oina anova field ama thol e ba hujikan se kai kauge hairagadi prompt engineering ana prompt engineering se mi kharana di art ne so high science ne so high ado prompt engineering is the question ji kamaina hangadage train tawge hai taragadi kai model lay pura oina ma se subject ama oina hujikti use tawna re ba prompt engineering hai se ado nga sai version da depend tawgadra hairagadi yes version da depend tawni for example gpt hujik sin na rising se mi ayambana 4 ne ba aduga GPT plus ana sijinari ba ko mi kharana advance oina sijinage hai taragadi aduduna mai magi version hana di chat GPT se chat GPT hayam di open AI gi hana playground ana malairam me ba ko wari sana bo oina yaba na taba question dang hangra kana mana generate tawba yarak pa version su lairam me ba aduduna version sida kai khenara ke hai tardi mana train tawriba data su khenara kani plus sida di moi gi premium version nina adum hen bata bane ba mana train tawriba data su khenara kani tokens number of tokens use tawriba do mana hena aduga magi memory power su hen ga doine ba ChatGPT haraga akoina haigi ba loin bak ningjang ga daba natte ba khara leiraga di word machine do hela agadi saroina su thengna biram ni question hangba matam da word machine hela gadi ai loction ba ngamdre hara amgane si pirak pa ngamdre se kai gino kanda magi versions no natra control natra kai haigani loction ba ngamaktra bane ba version dugi kaw bagi magi capacity gi wang ma lak bagi ne ba ana version da su depend tawi question style natra ka prompting haiba prompt haiba magi technology natra engineering model si da su depend tawi ba question sing se tamo aina khangjaningba wahang ama wakhalda sum laijaba tabadi dum taba neural network kaina ji tawa artificial intelligence ki khonghojida matam gi matungina mana chawkhalakpagi matungina hong sum lakpanina kadaida kamaina mari leinari no hardi khangdaba dugumba su oiba adu ngasigi khudong sabasi lojaraga neural network siga ngasai AI siga kamaina gen AI ga kamaina mari leinari no magi maru oibasina kari no ga haibodo adui matang so zakitang panbiramu ngasai hek hobada ina AI haisi mi gi mawong da khanba ngambagi capacity laibadubu AI ni haijagi dana ko ana neural network haisina mo mi amana asengba mi like asengba human being amana wakhan ji kamaina khalli neuron gi through khalli neuron amagi structure magi architecture gi matungina khoi ji khanba ngamini phawba ngamini dana ko aduna neural network hasina kaino har kana ngasai akhoi gi biological neuron mayam si mimic tawrakadoine ba input ama pishalani manungda process tawsalagani adukanda output pirakani output pirak pasida feedback ama sudi yauri dana ko khoi gi system sidadi factor mayam na depend tawri dana ana neural network hairaga gadi kaino hairaga di ngasai gi biological neuron amagi exact imitation dubu neural network haiga doine ba gen AI ga kamaina mari leinei di ai ngasai haijagi biduni GAN sida neural network ani si competition to handoine na ngasai normal oina machine learning da neural network ama khatang sijinaramba do generative AI yorapa matam dadi neural network se ani sijinaraga natraga multiple sijinaraga competition tawraga hen advanced version amada puthorpa ngama ine ba oza hujikse akoigi bi section khara da haijaba tare akoina yamna advance oiba hujiki AI gi adegi hujiki ngasai ozana thambiba akoi ChatGPT harga su hujikse version 5 gi semukpa gi ngasai gi framework ama semukpa haitare ko adegi ngasai gi kuidringai te su akoigi AI gi modeling gi tool sing sida akoi DeepSeek gumba adegi Qwen gumba mayam ama si tholakpa sida masi pumna maksina haiba gen AI gi tools adei ma khoi gi application sing sina mi bi gi thabo khudi makse loina hongani makhoi loina replace toni haiba gi makhoi gi wafam si sum phongdok nei adum masi adum tung da tholakpa yabagi haibadi gen AI sigi magi higher version di sum tholakadoini adu tari masi ngasai human gi job se makhoi dum man gi bi film da leibra haibadu su kitang thambi tamona haibi ne sa aingon da ju kitang chamum naraga leiba wahang haitare adum su adum hapsun jawge ozana pakhum ji punna pi yana haitare gen AI silakpudagi mi siga mahoksaga ga leinaramba mari se haidi mi maga leinarambagi nungsinabagi oro adagi maru mapangi oibagi mari oiro sigi mari sing sida adagi mahoksagi mawung matauda hena fajana punsi ji hingba yabagi mawung matau singdo adudagi laptho ala ga haitare ne hena hojiki AI jiga nakshan nagi bagi pot amasu akoi lakpa ujeyebako
maru panga tinarambadagi khare handagiba tunganba aigi kainoma da lupsalaga dum leinagibagi por amasu dum uzayeba si matang sidadi hujiki miyoibagi thabak thorom singse mahut singidra migi subam nombam leitabagi posim hengalakadra haibagi mipai basima plus ngasai miga leinaramba mari sida kairak targadi khigi tayum kansa asoba kaiba madi soidana woine na khaleba oza adugi ngasai wahang du da hai tare ko aigi samamna buduga adum punna dum jana dum khumbiro hoi mi amaga gi normal relation hujik lainariba nushina babu orasu ima ipaga gi bu oragasu sige lainariba mari mayam sida soglak pra hairagadi ai example am khatang bijage bako soglak eba reddit ta amna hangakpa question ama se ai se sigi ai gi imana biduga khatnare aduga di madi kaidawi madi magi mobile du chakhrani aduga magi chat gpt ga wari shanaru re aduga anda khatna badu mana sum ngamma lai ai kamai tawdoino haibsi yamna funny oina akoina lowi ko but mi amaga gi relationship di kairakpagi potsi lakadoine ba si se kamaina handle tawgani haibadu di research amuhena research tawbagi psychological mayam feel mayam amana sigi gen ai se khangmin bagi mawong adagi research hena tawbagi mathau tari bujiki oina di aduga ngasai ai sina pura mi si replace tawgadra haragadi aigi oina di ma se replace pura oina di taw sungam ngamoi na khaleba ado tawba ngamoi haise mimi da su laire khara di sina riba mawong du da su laire ba ai example am tang pijagi sar nga sai pan gi ba chat gpt 5 kaina pan gi ba do chat gpt 5 se hujiki oina di official release ama baudi laitri tawni haraga su official release di tawdri bako aduga moi gi technical documentation laira bradi laite aduga moi gi yam chauba property moi gi framework to the promise taw makak laiba advanced vision capability na ai gi advanced vision capability sida example ama pi taragadi akoi se mafam khudingi ni office khuding makta cctv camera adagi office katang natre hujikti cctv camera am leitaba mafam ama baw leitre dana ko cctv camera si panana ba mi ama phammini dana maning sida mi si phaniam pham taraga su camera mayam to mi khuding mangna atum yengjallaga leibadi ngamde dana ko ngamdaba sida kaidogi haragadi crime thokadaba actions mioi bagi lengbagi bu oira su moi gi get moi gi lengbagi mawong adagi normal oina unusual activity hai tare ne ko sigum unusual activity se gen ai sida detect tawhan ba yaiba aduna aina sai si kisida panjaningi si replace tawbagi mahutta akhoida collaborate tawraga hena kanabada pusalakpana hena su phani aduga sigi sida oina research tawbana phani na su lawjei ya pasara thambire osa mamang da khoina he to ba khu chat gpt se machine text to text ti dana aduna taba khoina he mayam da su ziki youngsters sing su akhoi gi yam high ba khoi text to voice adigi text to image akhoi gi lai ma yeglak pose osa masi khoina ngasai oza da thabi ba prompting engineer degi khoina akhoi apam ba lai si yekpado adum akhoi yarakpagi mong amda leibaza ado masi do yekpagi ngasagi mai ngasagi tools aduga masi kamaina yekpa yabagi ngasagi ozara thambi ta haudong ani gi example bitana masi haudong na tabi da haitare python as a body ko linnamna magi ngasagi natraga su akhoi gi sangai amada magi makok tuna ngasagi akhoi gi manipur ga sam mari lena ba masajina sangai oiba aduga akoi makok sina ngasagi lin gumbo oibe kisi aduma mai ngasagi ziki haribe ai sina dum generate to ngam gadoini sida manipur gi context ta sir ne example pibiri to ai process se kamaina to gadoino tang haijage prompting sida kai kai pi gi haragadi masa sina sangai oigadabani habani ko sir gi do aduga makok sina lin oigadabani masina thirurani data achauba data set mayam duda lin haisi karamba no na makhan gi lin thirurani ko adagi di sangai haisina karamba data di mayam leirini dana sangai sina karamba no na masina kai doraka doino hai tardi lin nama puthora ani adukanda sangai ma adai tardi lin je lin oirabra na mana generate tawzarani ba aduragi di changai si sangai oirabrana sida mo diffuse tawra kadoisna kaino har kadanga sai prompting da ani si makok khatang lin oigadabani masari sangai oigadabni habani na na sai mana generate tawra iba pot ani do mo combine tawra ani ba combine tawra po matam da sida mana ahamba da combine tawra pa se example amu oina ahamba da di makok se makut ki mapadura makok panjalak pa yai sigi sidi lali makok asidi sigi mapasida makok pangadabani haibagi idea sit lawrka diffuse tawra refine tawra da masina sangai sina masa ohelaga sangai hai tari saji gi body si oigadoini dana ko sangai si gi body si hapchalani adukanda adumaina generate si gi process si ne ba
मा हंजन हंजन रिफाइन तौरी गुड आई मरक थन हुजिकी ओजासी याम इंटरेस्टिंग वे आई मरक थन अमतंग केना तौजिके ओजा लंगा सिदा हुजिकी ओजाना ताकपि दे टेक्स्ट टू इमेज नत्रजा अदो टेक्स्ट टू स्पीच इन कुत ओजाना अमतंग तौबिरमो अदुगा अखोय मैम अमतंग जेनरेट तो होलागा अखोय ताबिरि मैम पुन मका अमतंग तामिनसे अदो ओजाना टेक्स्ट टू से सिदा दुम ओजा सिगी टूल सिदा दुम चंगबिर कांदा ओजाना प्रॉम्प्टिंग से ओजाना तौबिरोजा हाइदि ngasi अखोय थौरमसी की मतंग दा ओरगसो ओजा होय मखन मखन दी मैम लेग्रे सॉफ्टवेयर की सॉफ्टवेयर ngakta हुजिकती thousands of AI सॉफ्टवेयर लेरे हाइरिबनेबा अदु ओइतारगसु एग्जांपल ओइना सरना पाम्बिरी दो टेक्स्ट तगी वॉइस द ओन ब पाम्बनीना 11 लैब ओइना यूज तौरगा अमतंग ट्राई तौरसी तुइतारगदी आई प्रॉम्प्टिंग तौजरके सर ngakta दी ngaiबिरो अदुगा प्रॉम्प्टिंग सी हेक तौबगा जनरेट तौहंजरा Topic: Meeoibana Khanbagi Wangmada Generative AI na Mateng Pangba, produced by Raichanda Chingtham, being hosted by Longjam Gunachandra. And today's expert here we have Miss Karuna Wangkhem. Adudi guna hojik akhona tari se aidi text gi audio da aidi voice da khonjel da ngasai onthor ineba hojiki ozana takpi hojiki level left sina adoi tari ngasai human natragasu somehow akoina mi si mathau lerakpa aduga ngasai mi ngasai khonjel maksi mathau lerakpa do hojiki level left sina khan makhai akoi mateng do pang to reba natraja mani mani what is oza hanging ba sum marai di nate aduga sum mayamna yengnaba meeting haitare ko AI se AI gi am sathi se mi gi creation se matau tambangam bagi masagi capability ma yaujabse CGT yamna farak tabam di oi adu magi kanaba su lowri ne lowbodi mani mani kanaba su mayam lowri hoi adaida ngasai gi music bu oiro gi text bu oiro image bu oiro ko si मैम से कंटेंट क्रिएशन की ओरगसो अमगी ओरगसो अखोइना म्यूजिक अमा अखोइ इसै अमा कंपोज तौसेना हाइरसेबा इसै कंपोज तौबसिदा म्यूजिक की नोटेशन सिंग सिदि हानना लोइना लेजग्रबनेबा नोटेशन सिंग दो माना खंगागा हाना लेरम पोतुदगी अखोइ अनौबा इसै मेक अमा लिरिक्स अमा पिसन बदुगा माना अखोइना पाम्बि मोंगदुदा माना हाना लेरिबा इन्फॉर्मेशन दुदगी लौथोगा इसै सि सेमकदुइनेबा अदुदी अमु कनागुम खरना हाइसे इन्फॉर्मेशन दो हानना दुम लेग्रबा पोतनी अनौबा नते सेमिदो हाइदी अनौबा पोट अमु ओइना पुथोकपा नते तोंगानबा फॉर्मेट अमदा पुथोकपने गायना हाइबा वाखलोन अमसु थोकले स्वाइ मतंग दरुजा कमाइना येंबा याइ मीडियंस सिगिसे याम चाउबा रिक्स नत्रगा चैलेंज हाइतारे को स्टुमे बसिगी डेटा लेरिबा मयाम सिदा अनौबा पुथोकपा नते हाइरिसिजो बट अनौबा पुथोकपा नते हाइसे सिसि हानागी डेटा मयाम सिदा पुलप वर्ल्ड गी ओइना येंगु तारगसु मफम अमगी उबु येंगु तारगसु अनौबा नत्तब्रा हाइब्रसु हानागी लेरब्रा हाइरसु थीदुरगदि फंगोइदुइनेबा हाना लेतबा इसै मनेबा सेमकदुइसि पुलप ओइना मागी मवोंग मतौ आइना जेन AI ने यामना ngami aina saireng ama iro hairaniba saireng ama simana copy paste tawrudo nateba saireng ji kamaina inei structure ji kamaina tawi rhyming scheme gai si kamaina no ma si learn tawraniba mayam du dagi pattern do adu kana no na mu mana saireng ama irakadoineba adugi structure mayam do learn tawraga adu tara mina ado anoba natte haiba marai sida mu kai ana haiba yage hairagadi ma do hanagi sigi exact si leirabra hairagadi mu leiroidoineba adu tuna ne generative AI da anobo amoina novel oina use tawribase novel content mana simba ngami na hairi siso hoy tamu kana ba mayam di adum khoi topic sina ju kana basing do kamain logani kai kai kana basing no haibasi matang dani nei nazari si ko wari sajari si ado sigi matang se ju mana tobungam bagi sang si gen AI na tobungam bagi sang si suki madik sathi rabni na khoi da kiningai ju oi ba jaga am su lai mal taw mane adai matang do tamu kai kai haibining ba sai matang dani guna akoi ojadagi aina khangjeningi se aidi यामना ngasai advance oiraba adagi data singse loina mana retrieve se tobungam abanina ai hujiki ozana akoi tobibada akoi na su tare text gi audio la ba text gi ngasa image la ba aduna hujiki anoba yam advance oiraba stage si leibasida akoi gi youth sing sida akoi ozana kari advice piningi habidi in terms of ngasai gi gen AI gi tobungam sing du di mayam ma flow to leibina nasi akoi use to kan akoi gi thabak oina ngasai onthokpa gi pibana paribra natraga gen AI sidagi hujiki guna na ngon thambibdo haidi koi section ga da basi kai kai no haibse masi akoi gi naha sing sida haidare ko ozara kitang thambiram gen AI ne tobungam masing do lana sizina basu ya bagi ka ama khoina urakpase haidi oidaba leichu leitaba pot ama
ꯂꯩꯍꯜꯂꯦ ꯁꯦꯝꯀꯠꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗꯕꯨ ꯑꯣꯏꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯟꯅꯅꯕꯒꯤ ꯃꯔꯝꯁꯨ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏꯗꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯔꯁꯃꯤꯀꯥ ꯃꯟꯗꯅꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯐꯦꯛ ꯉꯁꯥꯏꯒꯤ ꯑꯗꯨꯝꯕ AI ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯥꯒꯤ ꯃꯁꯛꯁꯦ ꯄꯨꯂꯞ ꯆꯦꯟꯖ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯣꯜꯒꯤ ꯋꯥꯡꯃꯗ AI ꯁꯤꯅ ꯈꯔ ꯁꯨꯝ ꯍꯦꯟꯖꯤꯟꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯐꯦꯁ ꯇꯧꯒꯗꯧꯔꯤꯕ ꯗꯤꯐꯤꯀꯜꯇꯤꯁꯤꯡꯁꯦ ꯁꯤꯁꯦ ꯑꯁꯦꯡꯕꯩ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯃꯦꯂꯤꯁꯤꯌꯁ ꯑꯣꯏꯅ ꯌꯨꯁ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯍꯦꯛꯇ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯐꯠꯇꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯈ꯭ꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯗꯒꯤ ꯂꯣ ꯍꯧꯖꯤꯛꯀꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯥꯏ ꯗꯤꯐꯦꯃꯦꯁꯟ ꯀꯦꯁ ꯍꯥꯏꯗꯕꯗ ꯍꯥꯏꯔꯒ ꯆꯠꯈꯤꯕꯅꯤ ꯚꯥꯏꯔꯦꯜꯒ ꯆꯠꯍꯜꯂꯤꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯁ꯭ꯇꯦꯟꯗꯔꯠ ꯅꯠꯇ꯭ꯔꯒ ꯂꯣ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯃꯣꯏꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯗꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯂꯩꯕ ꯑꯣꯏꯗ꯭ꯔꯤꯕ ꯑꯗꯨꯗꯨꯅ ꯒꯚꯔꯟꯃꯦꯟꯅꯁꯨ ꯑꯗꯒꯤ ꯑꯣꯊꯣꯔꯤꯇꯤ ꯄꯥꯏꯕꯤꯔꯤꯕ ꯃꯤ ꯃꯌꯥꯝꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯍꯦꯟꯅ ꯔꯤꯁꯔꯁ ꯇꯧꯔꯀꯥꯟꯗ ꯀꯔꯝꯕ ꯃꯄꯥꯗꯅ ꯐꯕ ꯌꯥꯏ ꯁꯤꯁꯦ ꯀꯔꯤ ꯍꯥꯏꯅ ꯐꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯒꯤꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯈꯩꯅ ꯑꯅꯧꯕ ꯃꯥꯒꯤ ꯐꯤꯜꯕꯨ ꯑꯣꯏꯒꯦꯔꯥ ꯑꯦꯁ ꯑ ꯄ꯭ꯔꯣꯖꯦꯛ ꯑꯣꯏꯅꯕꯨ ꯁꯤꯖꯤꯟꯅꯒꯦꯔꯥ ꯃꯥꯒꯤ ꯂꯦꯞ ꯇꯣꯉꯥꯟꯅ ꯍꯥꯡꯉꯒꯕꯨ ꯇꯧꯒꯦꯔꯥ ꯁꯤꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯂꯣꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯁꯥꯏꯕꯔ ꯈꯛꯇꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯗꯕ ꯃꯄꯥ ꯑꯣꯏꯔꯛꯑꯦꯕ ꯁꯤꯒꯤꯁꯤꯗꯤ ꯑꯗꯨꯗꯨꯅ ꯑꯃ ꯁꯦꯝꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯖꯅꯤꯡꯉꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯕꯁꯤꯗ AIꯒꯤ ꯈꯣꯡꯆꯠꯁꯤꯒꯤ ꯃꯇꯥꯡ ꯑꯗꯒꯤ ꯃꯥꯁꯦ ꯀꯔꯝꯍꯥꯏꯅ ꯂꯩꯔꯤꯅꯣ ꯀꯔꯤꯅꯣ AI ꯍꯥꯏꯁꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯕꯤꯔꯦ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯗꯁꯨ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯃꯥꯒꯤ ꯑꯐꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯗ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯍꯩꯗꯣ ꯐꯪꯅꯕꯒꯤꯗꯃꯛꯇꯅꯦꯕ AI ꯁꯤꯖꯤꯟꯅꯔꯤꯁꯤꯁꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯍꯤꯔꯝ ꯃꯤꯑꯣꯏꯕꯅ ꯈꯟꯕꯒꯤ ꯋꯥꯡꯃꯗ ꯖꯦꯅꯦꯔꯦꯇꯤꯞ AIꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤꯁꯨ ꯖꯦꯅꯦꯔꯦꯇꯤꯞ AIꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯈꯨꯟꯅꯥꯏꯗ ꯀꯔꯤ ꯀꯔꯤ ꯃꯥꯒꯤ ꯑꯐꯕꯁꯤꯡꯗꯣ ꯄꯤꯔꯒ ꯃꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯡꯁꯤ ꯂꯧꯅꯅꯕ ꯍꯣꯠꯅꯕꯗꯨꯅꯁꯨ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯔꯒ ꯑꯔꯣꯏꯕꯗ ꯑꯣꯖꯥꯗ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯉꯁꯤꯒꯤ ꯍꯤꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕꯁꯤꯡ ꯂꯩꯔꯤ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯌꯥꯝꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯅꯤꯡꯉꯤꯁꯦ ꯌꯨꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥ ꯃꯌꯥꯝꯁꯤꯡꯁꯤꯗ ꯖꯦꯟ AIꯁꯤ ꯃꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯛꯇꯪ ꯁꯤꯖꯤꯟꯅꯕ ꯅꯠꯇꯕ ꯃꯥꯁꯤ ꯀꯃꯥꯏꯅ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯗꯒꯗꯒꯦ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯇꯝꯕ ꯌꯥꯒꯦꯅ ꯁꯤꯁꯤꯇꯪ ꯄꯟꯖꯔꯝꯒꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯕꯦꯁꯤꯛꯇꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯂꯦꯡꯒ꯭ꯋꯦꯖ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯤꯕ ꯄꯥꯏꯊꯟ ꯇꯝꯕ ꯌꯥꯏ R ꯇꯝꯕ ꯌꯥꯏ ꯁꯤꯒꯨꯝꯕꯁꯤ ꯇꯝꯃꯀꯥꯟꯗ ꯂꯦꯡ ꯐ꯭ꯂꯣ ꯀꯥꯏꯅ ꯂꯩꯔꯤꯀꯣ ꯌꯥꯝꯅ ꯀꯩꯝꯇ ꯍꯩꯖꯗꯕ ꯃꯤ ꯑꯃꯅꯁꯨ ꯀꯃꯥꯏꯅ ꯖꯦꯅꯦꯔꯦꯠ ꯇꯧꯍꯟꯕ ꯌꯥꯍꯟꯒꯗꯒꯦ ꯍꯧꯖꯤꯛꯀꯤ ꯖꯦꯟ AIꯁꯤ ꯀꯃꯥꯏꯅ ꯁꯦꯝꯒꯠꯂꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯇꯝꯃꯀꯥꯟꯗ ꯑꯗꯨꯒꯤ ꯍꯦꯛ ꯔꯨꯠꯇꯨꯗꯒꯤ ꯍꯧꯔꯛ ꯇꯥꯔꯒꯗꯤ ꯃꯦꯂꯤꯁꯤꯌꯁ ꯑꯣꯏꯅ ꯏꯁꯥꯒꯤ ꯄꯣꯠ ꯑꯁꯤꯗꯕꯨ ꯐꯠꯇꯅ ꯁꯤꯖꯤꯟꯅꯅꯤꯡꯗꯦꯗꯅꯀꯣ ꯑꯗꯨꯒꯤꯗꯨꯅ ꯏꯁꯥꯒꯤ ꯄꯣꯠ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯖꯦꯟ AI ꯑꯃ ꯑꯩꯒꯤꯁꯨ ꯁꯦꯝꯖꯒꯦꯅꯦ ꯍꯥꯏꯕꯁꯤ ꯁꯤꯗꯒꯤ ꯍꯧꯍꯟꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯦꯅ ꯊꯝꯖꯒꯦ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯅꯤꯡꯕꯗꯤ ꯃꯌꯥꯝ ꯂꯩꯔꯤ ꯃꯇꯝꯒꯤ ꯑꯀꯛꯅꯕ ꯂꯩꯕꯅꯤꯅ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯋꯥꯇꯥꯏꯒꯤ ꯊꯧꯔꯝꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯅꯕ ꯇꯥꯟꯖꯥꯗꯨꯃ ꯂꯧꯖꯒꯦ ꯑꯗꯨꯒ ꯉꯁꯤ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ National Institute of Electronics and Information Technology NIELIT Akampat Imphal-gi guest faculty Oza Karuna Wangkhem amadi Akashvani Imphal-gi program executive oina leibiriba Raichanda Chingtham amadi saruk yajakhiba yahak Longjam Gunachandra tabiriba singbu amka hanna khurumjari